Imphal East District ki manung chana leiba Kongbomaru Laifum Lenda nongmai kap tharakpagi thawongbo Khundrakpam Assembly Constituency ki MLA Thokchom Lokeshwar na yaningdaba phongdorakli Laifum Len asiga nakna leiriba Mark Hill Range haina khangnariba chingsang pareng asigi mathakta sariba kuki khutlai paiba singi bunker athuba matamda Louthokpiyu Natrabadi Governor da Miyamna Thamba Thajaba Manglakpa yai haina MLA sina thamlakli ngasi ayuk thokiba nongmai kap tharakpagi thawong adugi matangda MLA na Thadorapa video release amada inatlining yokhatnaba honazaduna lakhiba rambai tengol yauna khunja kayana maramdam kanjanaba paijaramba khutsuklaising central lengakta thajaba thamdura sinakhraba matungda asiguma nomai kap tharakpagi thawong chatharakpa asida akanba mien changphum thoi karigumba henma meeting changduna ain kaina chingthakta bunker sajinduna nomai kap tharakpagi thodokta chenabasing action lawdrabadi khoisaunaraba miyamna khongjang changsilakpada Madugi tek jak pumba mari lainaba singna pugadabani hainasu MLA na makha tarakli Tampakta leiriyo khudima khoi village bhanter including arambai tengol na lamdam sibu kanna na bda honajari ba masagi wajaba pana thadok pidona laibak sigidam lai ninja lai jama khoigi maitei kasmi ngak na honari ba sibu ngang ngak na nam haidon thopira ba sidagi pajar maklai to loi lakhot pi haraga sarkar habit legadamni gamen gamna habit ngadam hana ile haraga adu matungda kuki narco terrorism haidara on the kuki illegal migrant saigadra mata to khulai paidana nga madina mata kap thadana tawri ba mayam se sijingina tor pase hauji bokta sarkar sina aidi onab government mada tumi lebda chumoi har mathakta liba mayam se khudak ta destroy tawra taw natradi tampakta liba village bhantar nyam singna onab government sungtha thajaroi tampakta le ma loin tumna halagi habigi wakhalonda laibra habje shoidana prajana sun hangara kani adi mata khudak ta phabi haraga akogi village bhantar nyam singi imai bel nyam sing praja singi thajabdo mahon begano khudak ta phabiu adugi matakta aini matum lobhom tokwa onab government haptaimung taw khalakta tarbadi madu lakhot kan haidana prajada madu haigiben tung madu tawbino ba haidana ina onab government su appeal tawjari loina na kariguma sida tawdaba tarbadi masri tholoba consequence mayam do soina onab government soina pugane ne khali